Arambai News Guwahati da Manipuri Pao thabiri sing bu han hanu makta da chingangbam Sujitrani na khurumjari hojing asigi samlapa mariba Pao sing lobirasi Riser Dolgi founder president Akhil Gogoina lagliba Assam Assembly mikhal asida mating oinanaba selgi mating pibiraknaba Assam miyamda haizarakre mikhal thengnanabagi damak mirep amagi mathau tariba chaurakpa senfam asi lupa lakh yankhai mukni hainasu mahakna makhata na palakhi Panbayai, English ngani tarama pangi December dagi kaisum sangda lairakliba Akhil Gogoi hojik Guwahati Medical College Hospital da laying duna lairibani. Maragasida Kendra Anida mirep oinanabagi damak mirep che pisin kraba Akhil Gogoi na Moriani Kendra dagi mirep che lokthokre. Adubo Congress ka yanabagi makhada mirep che lokthokpani haina Akhil Gogoi gi mathakta chingnaba kyasu phongdoknarakli. Tawbutabo Kendra sida Congress mirep oriba Rupjyoti Kurmidi haraubana ngamkhai lekhidre. Akhil Gogoi na maram oiraga mahaki handaki mikhal asida maithiramba yai hairaduna Akhil Gogoi bu mahakna thagalakhi adubo Sibsagar dagidi Akhil Gogoi soidana mirep oiragane ahal oirabi mama Priyada Gogoi na jail da lariba machanupa gi mikhal da mai paknanaba Sibsagar gi Sibodol da khurumjakhi amadi tungda ahal oirabi mama na macha gi damak miyamdagi bhotsu nijakhi Hozai MLA Siladitya ngasidi tethakre machin menkre Minister Himanta Biswa Sarmana thembada yakre Minister asina Lankada laiba MLA asigi mayumda chatuna chikna wari sanaraba matung paumi singi mamangda MP amsung party gi general secretary Dilip Saikia su yauna mikhal thengnararoi Siladitya lauthorakhi Siladitya BJP da lairami hojiksu lairi amasung tungdasu laikhini aduga handaki mikhal asidasu Siladitya party gi oina vote khombagi maroiba thodang kaya logani haina himantana makhatana paumisingda phongdorakhi nakal amaromda Siladitya di chokthaba laitaba BJP gi worker ni makpui kai khumnabaga loinana party na mafam ama chauna pigani hainasu Dilip Saikia na hairakhi Mamaida Hindu gi security gi damak amadi Azmal gi lanjang mai paktanaba independent mirep oinasu handaki mikhal asida thengnararoi haina Siladitya makhatana paumisingda sengdorakhi Nakalamaromda Kamalpur dagi su BJP ticket phanghogdabadagi independent mirep oina lepliba Satyabatta su Himanta Biswa Sarmana thembadagi mirep oiraroi lauthorakhibaga loinana BJP da muk changlagani hairakre Adubo Silchar Kendragi independent mirep oina chongthokliba Dilip Palde hojik phawba BJP luchingba singna themba udri Deputy Speaker oiramba Dilip Palna mirep che pisinba matamdadi thamoi nokthakhi BJP di aigi imani BJP thadokloi haikhi Assam BJP da para tambinabagi damak mirep oina chongthokpani so hairakhi Haila Kandigi Milandas na Assam da khwaidigi nahawariba candidate oiri lagliba assembly mikhal asida Barak Tampaki Haila Kandi Kendragi BJP gi ticket phangkiba Milandas masagi chahi kunthra khaktamak suri mahak Assam University gi Mahairoi Loop ki president su oiramki mamangi habadi English ngani tara taruki assembly mikhalda vote lisingani ga chatruk supna nipan khaktangda AIUDF ki Anwar Hussain gi makutta maithi hokiba Saumajit Datta Chaudhary gi mahutta Haila Kandi da Milandas bo BJP candidate oina handak ticket pirakhibani Ngarang Amsu Lakhipur District Committee gi chahi gi mifam Lakhipur Sub Division gi manung channa konjeng lekai de laiba Manipuri Guest House ta pangthokre Amsu Central Committee gi General Secretary Kabarbam Bikramjit na mifam apoiduna pangthokiba thoram asida Mahairoi Kunma thoina semba Amsu Lakhipur District Committee gi anoba thoksin lup ama semki Mifam asida Kabarbam S Wanglen bu President amasung Asangbam Sopon bu General Secretary oina khanki Hariba mifam asida hojik Assam da Manipuri singna mayok nariba awaba singi matangda khana nainabaga loidana masibu kokhanaba paikhatgadaba thodang singi matangda su mairoi singi marakta khana nainaba loidana amsubu hena mapangal kalhanaba hotnaba Lakhipur District Committee gi ex singi meet ama pangthokpa amadi District Committee gi permanent office ama sabana chingbagi matangda warip kyasu lawki Hojik Manipur gi mafam ayambada umanglai singi harau mathoi kabagi thoramda thabal chongbagi thoram pangthokpa yaroi haina ukalgi sanglenda paumishinga unabada manitona phongdorakre Nakalamaromda social media da viral oikiba ibudo kokrup kobru lai haraubagi matangda sengdokladuna ibudo kobru lai haraubagi secretary Laisangthem Jugindrana thodogasi lai gi lichatni mi gi lichat natte harakhi Andro khulgi lai haraubada mitop changba yadabagum kokruk khulgi oinasu lailam thokpa amadi loisinbagi thoramda mitop changbada athingba thamlagani su hairakhi
Manipur lengaki DP na thoki order amagi matungina recruitment process tawdana notice thoki ba amasung kosem gi chairman na niyam lana maki machanipi yauna mioi nipumapan hapchin kibagi wathok leiringai maragasida kosem na amukasu nauna tongan ba post kunma thoi longnaraba notice thorakpa sida angakpa ma oinari Panbayai, Council na mioi nipumapan rom thabak hapchin kibagi matangda Assembly da hanakta puthok na khana kibatanatana State Vigilance Commission na masigi matangda yamna makkanna thigatpagi thabaksu chathari Imphal gi Minuthong Assam Rifles ki transit camp mayada laiba water reservoir gi makhongda Chinese hand grenade ama laiba thengnarami Khudakta pau pibadagi police laktuna bom adu sil tawshilaga thamkhresu hairi Bom lang silam libado lalolu pripak pro na chathabani haina claim torakre. Ningsing bayai, hawkiba Mars ki tang taragi nimidang dasu AR gi transit camp ta bom na attack tawbadagi AR personnel ama asuka panang kibane. Maduso pripak pro ni haina claim torakrabani. District Administration Jiribam na sinduna Jiribam da BJP lengak na chahi mari mapung pharakpagi thoram pangthokre thoramasiga mari lenana Health and Nutrition Campaign gi matangda Rajkumari Sanatombi Devi Vidyalaya Auditorium Hall da yogi thoram pangthokhi loinana Jiribam gi mafam kya dasu District Hospital amadi CMO Jiribam Borobekra gi CHC gi mafam sing dasu free medical camp pangthokhi Jiribam Municipal Council JMC gi Auditorium Hall da Untilipung ani muktabada pangthokiba makha chathabagi thoramda KH Janaki Devi Adhyaksha Jiribam W Malem Nganba Chenglei DC Jiribam AK Sadananda Singh Additional SP Operation Jiribam amasung E Okendra Singh CMO Jiribam na mathangsitna Chief Guest President amadi Guest of Honors oiki Thoramasida Dr. Sarojana Ayusna Matau Karamna Lying Pathap Chathabagi Habagi Matangda Wafam Kya Thamki Laisram Gusan Kumar CMHD Amasung Ayushman Bharat District Coordinator na CM gi Haksel gi Tengbang Karasi Miyamda Matau Karamna Phangangadage Habagi Matangdasu Wafam Kya Marik Chumna Thamki Amadi Sembal Oraba Haksel gi Card DC Jiribam Malem Nganba Chengleina Yenthoki Waron drug ki matangda achoba daita lokiba additional SP Thangzam Sanatombana drug pharakhibasingi matangda projector sol tawduna utkhi Thaudam Vidya Lakshmi Devi gi makhada aeronautic jumba haiba sajel amasu thoramasida utkhi Sahitya Academy Award English ngani kun aiba kun da piragani asumna Sahitya Academy New Delhi na pigadoriba manasida Manipuri gi oina award ahum yorokhi Dr. Irungbam Debengi Malangbana Kari Haiba Serenglari Asida Sahitya Academy Award Dr. Naurem Vidya Sagargi Serenglari Uchan Mairada Bal Puraskar Bal Sahitya Puraskar Amasung Rameswar Sarangbamgi Kairaba Chaphu Machet Hariba Serenglari Asida Yuba Puraskar Piragani Nasi Lauthorakre Academy Award Lauthorakiba Singi Manungda Politician Writer M. Birappa Moiligi Kanara the Iba Epic Poetry Sri Bahubali Ahimsa Digvijayam Amasung Kabi Arundhati Subramaniam gi Sereng Lyric English ta iba When God is a Traveler da Piragani Nakalamaromda da Malayalam Nepali Uriya Amasung Rajasthani Lon Singi oinade Academy Award asi tungda lauthokani hairi Haukiba pungkun Maria Sigi Manungda Awang Poki State Singi Manungda Hauzik Pawada ngasi gi oina COVID-19 positive oibagi report lakraba state Singi Manungda Manipur Meghalaya amadi Mizoram da amamam amadi Nagaland da mari phangkhre asumna India da ngasi gi oina Hauzik Pawada COVID ki anoba positive case lising kun mariga chatret yankai taruk phangkhre apunba nabagi masing crore amaga lakh 13 lising kun traumdoi chamri supna ani yaukre Hauzik Lying Libagi Masing na Lag Amaga Lising Marfutara Mapane, Amadi Apunba Laki the Bagi Masing, Lag Amaga Lising Yankani Pan, Chamriga, Marfum do Yokre, Nasigo in Hauzik Pau the India the COVID Anaba, Chamaga Nipu, Laki the Bagi Pau Lakli. Amade, India the Kwaidagi Sokaliba State, Maharashtra the Nasigoina, COVID ki Anoba positive case, Lising Tara Mangaga Chani Pan, Tarataret Pankre, Amadi Mio Yankitaru, COVID number Moiduna, Maharashtra the Nasigoina Laki Dre. Ministry of Home Affairs na Myanmar ga tainaba awang nongpoki state singda military ku asina maramraga mitop changsilakpa yai haina warning pirakre Myanmar military gi miot minei da khangba ngamdabadagi lebaga sigi nagrik sing India da changsilaknabagi ngamkhaida khudong chaba ngaiduna leire haibagi pau phangbadagi Myanmar ga tainaba awang nongpoki state mari haibadi Mizoram Manipur Nagaland amasung Arunachal Pradesh ki
ministry asiga wari sanakhi panba yai Mizoram da Myanmar gi police officer khara changlakhiba amasong makhoi adubu amuk halhalaknaba Myanmar na Mizoram da haijarakkhibagi wafam kayasu laikhrabane News agency amagi pau matungina police officer chamaga marfutrani pan amasung yumgi miyoi sing security official sing yauna punna miyoi chaniga humphumari ngasi irai numit fawda India da chensilakre hairi Women's International Cricketer ran lising tara hena lobangam bi India gina ahan bamasung malem gina anisuba cricketer Mithali Raj na oikre ngasi South Africa gi mayok da sanaki ba third ODI da run kuntra taruk lodana record ase mahakna thamangam ki Assam amasung West Bengal gi ahum suba tangka ki oina Kerala Tamil Nadu amasung Puducherry gi tangkak amakaki Mikhal Singh mirep che pisinba ngasi dagi haukre Assam amasung West Bengal dadi ahan ba tangkak ki Mikhal gi oina mirep Singh gi mirep che handokpa loinana ani suba tangkak ki mirep che pisinbagi aroiba numit ngasi ni Supreme Court na ngasi state amagi election commissioner sing tangai fadana independent person oigadabani amasung state lengak na khanba mi oiroidabani hairakre Guwahati civic body Mikhal ga mari linana case amagi hearing da democracy dadi election commission gi ningtambasi compromise toba yaroi haina judge ahumgi bench na makata na hairakhi Bengaluru gi Kempegowda International Airport na akhanana international courier singi export amasung import taunanabagi damak India gi ahanba dedicated express cargo terminal oikre Pradhan Mantri Narendra Modi Assam da bhot khomba hanjin lakadori lagliba Mars ki tang tarani pandana Badarpur da Mars ki kundana Sabua da aduga Mars ki kunma thoidana Bokaghat da amasung khudong charagana Sipazhar da su miyam gi mega rally da saruk yagani hairi loinana hayeng dagidi BJP gi oina high profile star campaigner kya Delhi dagi Assam da lakadori hayeng Smriti Irani Assam da thunglaragani aduda sunatana Rajnath Singh JP Nadda amadi Yogi Adityanath na chingba luchingba kayasu Assam da laktuna BJP gi vote khomgadori Myanmar gi military junta na newsroom sing da red tawbaga loinana media license na chingba kaktat khibagi chayol amamuki matung anti-coup protest sing coverage tawkhiba Associated Press ki photographer ama yauna journalist manga gi mathakta ngasi Myanmar gi court amana haunobi matungina charge tawkhre Mamang thada yangon da chathagiba anti-coup protest sing cover tawringai phakiba journalist manga sigi mathakta aki tujung pokhanba aranba pau sandokpa natraga lengaki employee amana hakthengna natraga nakhoinana agitation tawbugi maral kya siri maral sing asigi oina handaki ku asigi matung junta na ain semdoktuna hana chahi ani gi phadok pirambadagi hojikna chahi ahum da hengat hankre hairi US President Joe Biden na karigumba miyam na vaccine kapthoklabadi lagliba July tang maridadi lebagasi COVID tagi ningtamba phangba numit haibadu oiragani haikre President Biden na vaccine kapnanabagi center singi masingsu henkat halagani haikibaga loinana veterinarian amadi dentist singsu miyamda vaccine kapagi ayaba pikre Lucknow gi Bharat Ratna Sri Atal Bihari Vajpayee Ekana Cricket Stadium da ngasi sanakhiba third ODI da nong namaram oiduna Duckworth Lewis method ki makha da khuthang da South Africa women's team na India bo run tarukta maithiba pikre ngasi gi India Arambai News Guwahati da Manipuri Pao sandok chaba matang solution jabaga loinana tabiriba singbo amka so hanna khurumjari